Legal Education piriba LMS Law College ki academic calendar da yauriba activity sing pangthoktana leiriba se Maheiroi sing gi hak matpane lanai khudong chaba kharagi damak Maheiroi sing gi hak matpiganu haina LMS Law College Students Union gi General Secretary Yengkhom Wangthoina phongdorakli Diulalen da leiba LMS Law College ta pangthokpa pawgi mifam amada wafam ase phongdokladuna mahakna makhatana hai Chatliba academic session lising ani kun manga kuntaruk asigi waina college asigi tawpham thokpa seminar workshop extension lecture amadi moot court na chingba academic activities sing pangthoklak tabana maram oiraga chahi asigi April amada college asigi students union gi secretary sing na college asigi principal ga phaminaduna activities sing asi pangthokna ba yana khrabani madugi matungda leiba ki irang na maram oiraga me thada pangthokiba college asigi semester examination loiraba tungda pangthoknabagi damak yaithokibane wafamasi amuk hana June 9 da principal gi mafamda hawdoklubada bar council of India da chahi ahum gi fee thikibana college gi fan amata leitre maramaduna activity sing ase pangthokpa yararoi hairakhi masigi mathakda union gi secretary singna hiram masigi matangda wahang tawbagi hak leite haina principal na phongdorakhi legal education gi mangal piriba professional institution amada tawpham thokpa activity sing Tawbidaba asina tungda mangjaba kaya ama laklagani principal na phongdorakhiba wafam sing aduga mari leinana state public information officer DMU da college asigi account ka mari leinana RTR query ama thakre RTI Act lisingani manga gi section 7 clause 1 gi matungina piriba matam phawbagi manungda karigumba paukhum pidrabadi lokhatfam thokpa action khudingmak lokhalagani tungda lakadaba Maheiroi singi khalaga soiraba education system ase kharata oirabasu chumthokna bahonabada aikoi khudingmakna thodang lominasi haina su mahangna makhatana phongdokhi अखोई एजुकेशन सेक्शन द लैरिबा लो कॉलेज खतंगी नतना लो कॉलेज की ओइनदी लो कॉलेज तमुरिबा महिरोइ से अमरोम द यामन लाइबक थीबा हाइबदो ओइरे तोंगान तोंगान बा अतोप लो कॉलेज मणिपुर द लैरिबा सिंसिगा येंगनरुबदा लो कॉलेज अखोई की LMS लो कॉलेज इन मणिपुर द ख्वाइदगी अरीबा ख्वाइदगी लीगल एजुकेशन लीगल की मंगाल पीबदा ख्वाइदगी मफम चाबा म ओइरगा लाकपसे चही खरा सिदा यामना पुथरकपगी फिबम द लैरे अखोई की Profession when a Sakida Mount Tapigada Tambigada knowledge Kayamati Nasibo the LMS local city people P the begin among the lady Aduga Atotopa education system the lady institution or so coaching center or so Hojiki Miro Akoina Akogi Matatanga Ozabu Oisunu Maham Jabada Neom Chumna Akogi education system as a Chumtona Vigidamuta Kodimuna title Lomina Rakanda Wahang Minasi Nasi Wahang Dragadi Tungda Ichai Nausu Soidana Asigum Soida education system as यावदुना लाकनी मणिपुर की एजुकेशन सिस्टम से कन्वीनजी इसागे खुदोंग चाबा खरगी दमकता अखोइना ngasiगी एजुकेशन सिस्टम जे मांगहलकांदा तुंगी मिरोगी खंदबदो तौमिनगुमसी अखोइ खुदिमंगना एजुकेशन सिस्टम बेटर एजुकेशन सिस्टम अमा फ्यूचर मणिपुर दा पिरमसी हाबदो थमजगे